Petrol Amadi gas puba truck driver singna steering Thadokpagi Khongjang Changsinduna gari chamarom panduna leire. Haukiba June taramangage numidang wairam gari unloading tauramlaga mayumda halakpagi lambida Luang Sangbanggi lambida Scorpio number plate yaudaba gari amada lakpa Manipur Police Commando ni chingnaba singna truck adu khamlaga makhoida thomlomge tawi haina mara sizinduna truck adugi driver tamthina purakhiba thawongbu yaningde haiduna truck driver singna steering Thadokpagi Khongjang sangsilakpa ngasiga thana numi humni surakle truck driver tamthina purakhiba thawong aduda January ba commando sing puthoktuna thabaktagi suspend tawgadabani haiduna numit adugi numidang wairamdagi ngasi fawba steering Thadoktuna Khongjang sangsilakpana maram oiduna hauzik kaithal manbida truck jama henbana panduna leiri hairi driver singna steering Thadokpagi Khongjang ase maru oina LPG Puba Amadi Thau Puba gari singtagi oiba Khongjang ni tha asigi taramangage numidang dagi changsilakpa Khongjang asina maram oiraga LPG Amadi Thau Puba gari sing Jiribam lomdagi load tawduna Imphal tamna laklabasu ngasi numit humni suraba fawbada Imphal da Changsinduna kaithal manbida gari chamagi mathakta pareng lengduna leiri hairi adubu atopa pot puba truck gari singde lambi adumak chatnari haina driver singna phongdorakhi